Ukhrul district ki litanda kuki amasung tangkul anigi miyoi singi marakta thokliba hingsa gi thaudok singa sigi matung tarakpada ngasi ayuktagi hauraga Ukhrul district ta numit mangani internet amasung data service Thingjinkhare adu Kamjong amasung Kangpokpi district ki subdivision Amamam-Da su ngasidagi hauraga numit mangani chap manaba athingba asi Thingjinkhare ngasi ayuk Manipur lenga ki home gi commissioner cum secretary A Asok Kumar na thokiba order gi matung inna Ukhrul district ta broadband, VPN, VSET, yauna internet amasung mobile data service ki athingba thamkibadu haujik oirakliba law and order gi fibam yenglaga social media da hena yengthinaba yaba content sing sandokpa hena pamdaba thaudok thokpa thingnanaba lokalaba kongthangi manungchanna Kamjong district ki Fongyar subdivision amasung Kangpokpi district ki Longtin subdivision gi mafam singda ngasi numidang wairam pung manga makai tabadagi hauraga numit manga nigi internet amasung mobile data Thingjinkhare haini